ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯄꯗ꯭ꯋꯥꯏꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯒꯤ ꯂꯣꯏꯅꯕꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯊꯣꯝꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯩꯃ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯕꯨꯛ ꯈꯔ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯃꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯁꯨ ꯃꯃꯥꯅ ꯏꯟꯁꯤꯟꯕꯗꯒꯤ ꯊꯣꯏꯕꯤꯕꯨ ꯃꯆꯦꯅꯤ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ ꯄꯥꯏꯔꯤꯕ ꯂꯩꯔꯤ ꯑꯗꯨ ꯊꯥꯖꯅ ꯃꯨꯜꯂꯤ꯫ "ꯏꯆꯟ, ꯄꯤꯔꯛꯑꯣ, ꯑꯩꯒꯤꯅꯦꯗꯣ." "ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯤ." "ꯏꯆꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯄꯤꯔꯣ ꯍꯥꯏꯕꯅꯤ." "ꯄꯤꯔꯣꯏ." "ꯄꯤꯔꯛꯑꯣ." "ꯑꯗꯨ ꯑꯣꯏꯔꯗꯤ..." ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯊꯣꯏꯕꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯒꯤ ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯒ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯂꯪꯊꯣꯛꯈꯤꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯊꯥꯖꯕꯨ ꯐꯨꯔꯝꯃꯤ꯫ ꯊꯥꯖꯅ ꯋꯥ ꯋꯥ ꯀꯞꯂꯒ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯃꯥ! ꯏꯃꯥ! ꯏꯆꯦꯅ ꯑꯩ ꯐꯨꯔꯦ, ꯏꯃꯥ!" ꯂꯩꯃ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯍꯥ? ꯀꯔꯤꯑꯕ? ꯏꯆꯥꯗ ꯀꯅꯥꯅ ꯐꯨꯔꯤꯅꯣ?" "ꯏꯆꯦꯅ ꯐꯨꯔꯤꯕ." "ꯀꯔꯤꯕ? ꯍꯦ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯐꯨꯔꯤꯗꯤ? ꯍꯥ? ꯃꯁꯤ ꯉꯥꯡꯁꯤꯟꯕꯁꯦ, ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯥ? ꯈꯪꯕ꯭ꯔꯥꯗꯣ?" ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯊꯣꯏꯕꯤꯕꯨ ꯗꯝ ꯗꯝ ꯐꯨꯊꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯞꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯃꯅ, "ꯃꯁꯤ ꯉꯥꯡꯁꯦ, ꯃꯁꯤꯃꯁꯨ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯃꯁꯤ꯫ ꯍꯦ! ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗ ꯐꯨꯅ ꯏꯟꯁꯤꯟꯕ꯭ꯔꯥ? ꯍꯥ? ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ!" ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯊꯣꯏꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯃꯃꯥꯅ ꯃꯆꯦꯕꯨ ꯐꯨꯕ ꯎꯔꯒ ꯀꯂꯛ ꯄꯦꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ, "ꯀꯩꯅꯣꯅꯦ ꯃꯃꯥ, ꯅꯪꯕꯨ ꯑꯉꯥꯡꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯂꯩꯃꯗꯨ ꯊꯣꯝꯕꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯐꯨꯔꯤꯕ, ꯈꯪꯉꯕ? ꯐꯨꯔꯤꯕ." "ꯏꯃꯥꯏꯕꯦꯝ, ꯀꯤꯕꯨ ꯀꯤꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯕꯨ? ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯆꯣꯡꯁꯤꯟꯗꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥ ꯊꯣꯏꯕꯤꯅ ꯊꯥꯖ ꯐꯨꯏ ꯍꯥꯏꯔꯤꯕꯗꯣ, ꯊꯥꯖꯅ ꯍꯥꯟꯅ ꯁꯣꯏꯗꯅ ꯃꯆꯦꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ꯫ ꯏꯄꯥꯒꯤ ꯊꯥꯖ, ꯅꯪꯕꯨ ꯅꯆꯦꯗ ꯀꯩꯗꯧꯔꯒꯦ?" "ꯕꯥꯕꯥ, ꯑꯩꯅ ꯀꯩꯁꯨꯝ ꯇꯧꯗꯦ." "ꯇꯧꯔꯝꯃꯣꯏꯌꯦ, ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤꯝꯇ ꯇꯧꯔꯝꯃꯣꯏꯌꯦꯕ꯫ ꯃꯁꯤꯃꯁꯨꯅꯦ ꯃꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯐꯔꯗꯧꯅꯦ ꯃꯁꯤ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯑꯗꯨꯝ ꯁꯧꯒꯠꯂꯒ ꯂꯩꯔꯗꯧꯅꯦꯕ ꯃꯁꯤ꯫ ꯍꯦ! ꯏꯃꯥꯒꯤ ꯊꯥꯖ, ꯂꯥꯛ, ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯊꯣꯝꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯍꯩꯃꯥ, ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤ ꯐꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" "ꯕꯥꯕꯥ, ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯙꯤꯗꯣ ꯃꯨꯜꯂꯒ ꯂꯪꯊꯣꯛꯈ꯭ꯔꯤꯕ, ꯑꯗꯨꯒꯤ ꯑꯩꯅ ꯁꯥꯎꯔꯒ ꯐꯨꯔꯨꯕꯅꯤ. ꯑꯗꯨꯒꯀꯣ, ꯏꯃꯥꯇꯣꯟꯅ ꯑꯩ ꯑꯃꯨꯛ ꯐꯨꯔꯤꯕ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ "ꯀꯞꯀꯅꯨꯁꯦ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯄꯥꯕꯅ ꯏꯆꯥꯒꯤ ꯂꯥꯏꯙꯤꯕꯤ ꯑꯃꯃꯨꯛ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯗꯨꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯨꯕꯅꯣ ꯑꯩꯕꯨ? ꯅꯨꯄꯤ ꯊꯤꯔꯝꯗꯕꯤ ꯏꯄꯥ ꯏꯆꯥꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯧꯅꯤ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯉꯥꯡꯅꯤꯅ ꯃꯤꯅ ꯄꯨꯅꯤꯡꯉꯝꯅꯤ ꯄꯨꯅꯤꯡꯉꯝꯃꯣꯏ ꯈꯪꯗꯅ ꯃꯥꯁꯨ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ "ꯏꯃꯥꯒꯤ ꯊꯥꯖ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯂꯁꯤ. ꯅꯕꯣꯛꯅꯅꯦ ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕ ꯌꯦꯟꯗꯣ ꯊꯣꯡꯉꯝꯃꯗꯧꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ, "ꯏꯃꯥꯇꯣꯟ, ꯑꯩꯁꯨ ꯂꯥꯛꯀꯦ." "ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯇꯣꯏꯕ? ꯍꯥ? ꯅꯍꯥꯟ ꯑꯕꯣꯛꯅ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." "ꯍꯥꯏꯔꯝꯂꯒ ꯀꯩꯗꯧꯔꯒꯦ? ꯄꯨꯒꯗꯕ ꯑꯩꯅꯅꯦ ꯅꯪ ꯄꯨꯔꯔꯣꯏ. ꯁꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯁ꯭ꯋꯥꯏꯗ ꯃꯦꯝꯃꯥ ꯉꯥꯡꯂꯅꯨ, ꯇꯥꯅꯤꯡꯗꯦꯕ. ꯍꯩ ꯊꯥꯖ, ꯂꯥꯎ ꯆꯠꯁꯤ." ꯊꯥꯖꯅ, "ꯍꯤꯍꯤ, ꯅꯪꯗꯤ ꯏꯃꯥꯅ ꯄꯨꯕꯤꯗꯕꯗꯣ ꯅꯨꯡꯉꯥꯏꯖꯩ.
ꯑꯩꯈꯣꯏꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯖ ꯃꯆꯦꯗ ꯁꯨꯒꯠꯂꯝꯂꯒ ꯃꯃꯥꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯃꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯌꯥꯝꯅ ꯈꯠꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯧꯒꯜꯂꯣꯟ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯤꯅ ꯂꯥꯛꯆꯕꯗꯤ ꯀꯌꯥ ꯌꯥꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖꯗꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯂꯛꯅꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯌꯥꯝ ꯐꯖꯩꯀꯣ ꯊꯥꯖ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯇꯨꯔꯦꯟꯗ ꯐꯤ ꯁꯨꯔꯨꯒꯦ ꯄꯥꯈꯪ ꯑꯃꯅ ꯑꯩꯒꯤꯁꯨ ꯐꯤꯗꯣ ꯈꯔ ꯁꯨꯕꯤꯌꯨꯗꯅ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯒꯤꯁꯨ ꯁꯨꯕꯤꯌꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯅ ꯁꯨꯕ ꯐꯤꯔꯣꯜꯗꯣ ꯌꯥꯝ ꯁꯦꯠꯆꯅꯤꯡꯉꯤ ꯊꯥꯖꯅ ꯏꯕꯨꯡ ꯀꯣꯏꯅ ꯍꯥꯏꯔꯗꯤ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯍꯟꯅꯤꯡꯕ ꯃꯤꯗꯤ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯂꯛꯇꯦ ꯄꯥꯈꯪ ꯑꯃꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯇꯥꯅꯤꯡꯕ ꯈꯣꯟꯖꯦꯜꯗꯤ ꯇꯥꯕ ꯐꯪꯗ꯭ꯔꯤ ꯍꯣꯏꯗ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯁꯨ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥꯒꯤ ꯁꯛꯇꯝꯗꯤ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯖꯔꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯤꯗꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯆꯠꯂꯤ ꯊꯥꯖꯗꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯐꯤꯗꯣ ꯅꯪ ꯊꯟ ꯁꯨꯍꯧꯔꯣ ꯑꯁꯤ ꯍꯥꯏꯅ ꯒꯝ ꯆꯠꯈꯤ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯊꯥꯖ ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯉꯛꯅ ꯊꯥꯖꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯀꯩꯅꯣ ꯁꯤꯅ ꯄꯥꯏꯈꯩ ꯆꯦꯈ꯭ꯔꯤꯁꯤꯕꯣ ꯃꯈꯣꯡꯒ ꯍꯥꯝꯅꯤꯡꯉꯖꯥꯠꯂꯣ ꯍꯣꯏꯅꯦ ꯍꯥꯝꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯌꯥꯗꯦꯕ ꯃꯥꯒꯤ ꯈꯨꯆꯠꯁꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯃꯗꯣꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯐꯤ ꯁꯨꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯖ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯄꯤꯕꯥꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯖ ꯀꯔꯤꯅꯣꯍꯦ ꯀꯧꯈ꯭ꯔ ꯄꯣꯠꯅꯤ ꯑꯁ ꯈꯣꯟꯗꯥꯗꯨ ꯐꯥꯎꯗꯤ ꯐꯖꯩꯌꯦ ꯅꯪꯁꯨ ꯍꯩꯃꯥ ꯇꯥꯄꯤꯕ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯤꯅꯦ ꯑꯩꯅ ꯅꯣꯏ ꯏꯆꯦꯗ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯕꯤꯔꯕꯣ ꯅꯣꯏ ꯏꯆꯦꯅ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯑꯁ ꯇꯥꯄꯤꯕ ꯑꯩꯅ ꯇꯥꯄꯤꯕꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯏꯆꯦꯗ ꯍꯟꯖꯤꯟ ꯍꯧꯗꯣꯛꯂꯦ ꯑꯗꯣ ꯏꯆꯦꯅꯗꯤ ꯇꯥꯄꯤꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯌꯦ ꯉꯝꯃꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣই ꯏꯆꯦꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯇꯥꯄꯤꯕꯥꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯁ ꯆꯨꯝꯅꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄ ꯅꯠꯇꯤꯌꯦ ꯇꯥꯄꯤꯕꯥꯕꯨ ꯏꯆꯦꯅꯅꯦ ꯑꯁ ꯍꯥꯏꯔꯔꯣꯏꯗ ꯑꯩ ꯀꯩꯅꯣ ꯊꯥꯖ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯏꯆꯦꯅꯅꯦ ꯇꯥꯄꯤꯕꯥ ꯅꯪꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯏꯔꯕ ꯃꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯇꯥꯄꯤꯕꯥꯒꯤ ꯅꯁꯛꯇꯨ ꯐꯥꯎꯕ ꯍꯥꯟꯅ ꯌꯦꯡꯅꯤꯡꯗꯦ ꯇꯥꯄꯤꯕꯥ ꯎꯔꯗꯤ ꯅꯨꯃꯤꯠꯇꯨꯃꯅꯦ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯇꯥꯄꯤꯕꯥꯗꯣ ꯂꯥꯏꯔꯖꯔꯁꯨ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝ ꯐꯕꯅꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝ ꯀꯟꯖꯕꯅꯤ ꯍꯥꯏꯕ ꯑꯗ ꯏꯆꯦꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯦꯜ ꯄꯥꯏꯗꯕ ꯃꯤꯕꯨ ꯃꯤꯔꯥ ꯃꯥꯅ ꯐꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯁꯨ ꯂꯥꯏꯔꯕ ꯃꯤꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯥꯏꯔꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯁ ꯈꯪꯗꯦ ꯑꯩ ꯇꯝꯕꯒ ꯍꯩꯖꯗꯦ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯄꯤꯕꯥꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ ꯇꯁꯦꯡꯕꯗꯤ ꯄꯤꯕꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯅꯗꯗꯨꯅ ꯂꯩꯅꯕꯅꯤ ꯃꯁꯤꯗ ꯄꯤꯕꯥꯅ ꯊꯥꯖꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯅꯗꯤ ꯃꯁꯤꯗꯗꯤ ꯄꯤꯕꯥꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯧꯗꯣꯛꯇꯅ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌా ꯍꯥꯏꯖꯤꯟꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯔꯝꯗꯤ ꯊꯥꯖꯅ ꯄꯤꯕꯥꯕꯨ ꯄꯥꯝꯂꯝꯃꯤ ꯇꯁꯦꯡ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯑꯐꯕ ꯅꯨꯄꯥ ꯐꯪꯈ꯭ꯔꯅꯤ ꯈꯟꯕꯗ ꯀꯂꯛꯇꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯇꯨꯃꯤꯟ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯥꯖꯗꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯇꯥꯄꯤꯕꯥꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯊꯥꯖꯔ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩꯒꯤ ꯇꯥꯠꯇꯣ ꯍꯧꯔꯒꯦ ꯇꯥꯄꯤꯕꯥ ꯅꯆꯜꯕꯨ ꯇꯧ ꯉꯝꯕꯤꯅꯤꯗꯤ ꯈꯟꯕꯤꯒꯅꯨ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯇꯥꯄꯤꯕꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯇꯥꯄꯤꯕꯥꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯗꯤ ꯇꯥꯄꯤꯕꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯒꯅꯤ ꯊꯥꯖ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯆꯠꯈ꯭ꯔꯦ ꯆꯠꯅꯤꯡ ꯆꯠꯆꯧꯅ
ꯑꯩꯅ ꯅꯪ ꯌꯥꯝ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯨ ꯀꯥꯝꯁꯤꯟꯐꯝ ꯊꯣꯛꯄ ꯀꯥꯝꯁꯤꯟꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯁꯨ ꯆꯠꯈꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯀꯥꯔꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯕꯥꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤ ꯄꯤꯕꯥꯕꯨ ꯎꯖꯕꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯄꯥꯈꯪꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯣ ꯑꯩꯅ ꯃꯥ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯂꯤꯕꯅꯦꯕ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯄꯤꯕꯥꯗ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯉꯁꯥꯏ ꯊꯥꯖꯅ ꯃꯉꯣꯟꯗ ꯇꯝꯁꯤꯜꯂꯛꯄ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯥꯟꯅ ꯎꯔꯗꯨꯅ ꯊꯣꯏꯕꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯤ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯩꯉꯣꯟꯗ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦꯅꯦ ꯅꯍꯥꯟꯈꯩꯗꯤ ꯎꯕꯗ ꯑꯗꯨꯝ ꯅꯣꯛꯂꯒ ꯌꯦꯡꯂꯛꯄꯅꯤ ꯉꯁꯤꯗꯤ ꯏꯁꯧ ꯁꯥꯎꯅꯤꯡꯅ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯦꯛꯇ ꯂꯋꯥꯏꯗꯒꯤ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯦ ꯐꯤ ꯁꯨꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯕ꯭ꯔꯥ ꯍꯥ ꯇꯨꯔꯦꯜꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯡ 7 ꯆꯪꯂꯕꯗꯤ ꯀꯔꯝꯅ ꯇꯧꯗꯧꯔꯤ ꯀꯔꯝꯅ ꯇꯧꯗꯧꯔꯤꯒꯦ ꯏꯃꯥꯇꯣꯟ ꯐꯤꯁꯤ ꯌꯥꯝꯕꯁꯤꯗ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯏꯁ ꯐꯤ ꯀꯌꯥꯝ ꯌꯥꯝꯂꯗꯅ ꯀꯨꯏꯅ ꯆꯪꯂꯤꯕ ꯄꯥꯈꯨꯝ ꯄꯤꯕꯗꯤ ꯍꯩꯔꯦꯅꯦ ꯍꯥ ꯍꯦ ꯁꯠ ꯐꯤꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯐꯧꯗꯣꯛꯂꯨꯁꯨ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯍꯤꯛ ꯀꯥꯏꯔꯨꯂꯣ ꯃꯁꯛꯁꯤ ꯎꯕꯗꯅꯦ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ ꯃꯁꯤꯗ ꯃꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯐꯔꯗꯧꯅꯦꯕꯁꯤ ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯤꯗꯨ ꯍꯧꯖꯤꯛꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯛꯇꯥꯁꯤꯒ ꯃꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯁꯨꯝ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯍꯟꯕꯤꯕꯁꯤꯗꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕꯒꯤ ꯃꯇꯥꯎ ꯆꯤꯡꯂꯦꯟ ꯑꯗꯨ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯗꯨ ꯆꯤꯡꯂꯦꯟꯒ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯃꯅ ꯇꯥꯗ ꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤꯅ ꯅꯣꯡꯃꯇꯒ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯆꯤꯡꯂꯦꯟꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯥ ꯂꯩꯕꯗꯒꯤ ꯂꯥꯛꯄ ꯇꯟꯗ ꯂꯥꯛꯇ꯭ꯔꯤꯉꯩꯁꯦ ꯃꯥꯗꯤ ꯈꯪꯖꯄꯣꯟꯇꯦꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯕꯒꯤ ꯐꯔꯛ ꯇꯥꯗꯨꯅ ꯍꯦꯛ ꯇꯧꯕꯅꯤ ꯊꯣꯝꯕꯅ ꯈꯪꯖꯔꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯁꯪꯒ ꯇꯧꯅꯤꯡꯗ꯭ꯔꯗꯨꯅ ꯂꯥꯛꯇ꯭ꯔꯒ ꯏꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯈꯟꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨ ꯍꯦꯟꯃꯟꯇ꯭ꯔꯣ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯏꯆꯥ ꯊꯣꯏꯕꯤꯒ ꯏꯆꯥ ꯊꯥꯖꯒꯗꯣ ꯀꯧꯊꯣꯔꯛꯑꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥꯒꯤ ꯊꯥꯖ ꯇꯥꯕ꯭ꯔꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯊꯣꯏꯕꯤ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟꯗ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯕꯥꯖꯤꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯆꯥꯗꯤ ꯕꯥꯖꯤ ꯂꯥꯛꯄ ꯈꯪꯖꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯑꯣꯏꯕꯗ ꯉꯥꯏꯔꯤ ꯏꯆꯥ ꯊꯣꯏꯕꯤꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯦꯗꯅ ꯐꯥꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯇꯥꯎꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯁꯦ ꯏꯆꯥ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯣ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯂꯗꯧꯅꯤꯗ ꯕꯥꯖꯤ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯒꯅꯤ ꯕꯥꯖꯤꯌꯥ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯉꯁꯤꯗꯤ ꯅꯆꯥꯅ ꯕꯥꯖꯤꯒꯤ ꯑꯄꯥꯝꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯖꯒꯦ ꯌꯥꯔꯦ ꯅꯣꯡꯃꯅꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯕꯨꯡ ꯊꯧꯕ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯆꯥꯔꯣꯏ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯃꯁꯛ ꯐꯖꯔꯤꯕ ꯉꯥꯡꯊꯣꯔꯛꯄꯗꯅ ꯅꯨꯡꯁꯤ ꯂꯩꯀꯣꯜꯅꯒ ꯂꯩꯔꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯆꯟꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯟꯗꯣ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯤ ꯉꯟꯇꯥꯅ ꯍꯦꯛ ꯂꯧꯁꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯃꯄꯥꯟꯗ ꯃꯃꯤꯠꯇꯨ ꯅꯣꯏꯗꯅ ꯍꯒꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯀꯩꯗꯣ ꯄꯥꯕ ꯄꯪꯀꯧꯗ ꯀꯧꯗꯨꯕꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯌꯥꯝ ꯌꯦꯠꯂꯤ ꯂꯩꯃꯅ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯥꯗꯥ ꯏꯆꯥ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯊꯕꯛ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯖꯕꯁꯤꯗ ꯌꯦꯠꯂꯦꯅ ꯁꯥꯎꯖꯔꯤꯅꯤ ꯍꯩ ꯊꯥꯖ ꯅꯪ ꯕꯥꯖꯤ ꯆꯤꯡꯂꯦꯟ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯑꯗꯨ ꯂꯥꯛꯑ ꯀꯩꯗꯧꯔꯒꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩ ꯆꯪꯉꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯀꯧꯔꯛꯀꯅꯨꯀꯣ ꯍꯟꯗꯛꯇꯤ ꯗꯥꯗꯥ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯊꯕꯛꯀ ꯀꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯑꯩꯒ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯅꯅꯦ ꯊꯕꯛ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯃꯥꯅ ꯇꯧꯒꯦ ꯏꯃꯥ ꯋꯥꯅꯤ ꯏꯆꯦ ꯋꯥꯅꯤꯗꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯃꯅꯥ ꯑꯃ ꯇꯧꯍꯟꯄꯣꯟꯇꯦ
ꯃꯥꯅ ꯂꯣꯏ ꯇꯧꯔꯤꯅꯤ ꯇꯧꯔꯝꯂꯅꯤ ꯅꯪꯒꯤ ꯅꯆꯥꯅꯕꯨ ꯍꯥ ꯀꯔꯤꯕ ꯇꯥꯗ ꯍꯥ ꯊꯕꯛ ꯀꯜꯂꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯇꯥꯟꯁꯤꯜꯂꯛꯏ ꯌꯨꯝꯗ ꯍꯜꯂꯧꯔꯒꯦ ꯏꯇꯥꯎ ꯊꯣꯝꯕ ꯏꯆꯟ ꯏꯕꯦꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯑꯣ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯒꯤ ꯃꯇꯧꯁꯤꯗ ꯃꯃꯤꯠ ꯅꯥꯔ ꯃꯥꯜꯂꯦꯅꯤ ꯏꯇꯥꯎꯁꯦ ꯍꯣꯏꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯑꯩ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯁꯤꯕꯨ ꯃꯤꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯂꯅꯤ ꯏꯇꯥꯎ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯆꯤꯡꯂꯦꯟꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯐꯤ ꯁꯥꯗꯨ ꯂꯩꯔꯤꯉꯩ ꯂꯩ ꯃꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯆꯩꯔꯛꯂꯝꯃꯤ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦꯕ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯌꯥꯝ ꯊꯋꯥ ꯁꯥꯗꯕꯒꯤ ꯋꯥꯔꯣ ꯍꯥ ꯏꯃꯥꯇꯣꯟ ꯀꯔꯤꯅꯣ ꯅꯆꯥꯗꯤ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯇꯥꯔꯣꯏꯌꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎ ꯈꯥꯏꯗꯣꯛꯑꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯣꯠꯇꯒꯤ ꯐꯧꯗꯤ ꯀꯩꯒꯤ ꯈꯥꯏꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯨ ꯍꯟꯗꯛ ꯊꯥꯁꯤꯃ ꯆꯥꯅꯈꯤꯅꯦ ꯑꯣ ꯐꯧꯗꯨ ꯇꯥꯏꯊꯣꯛꯂꯒꯅꯦ ꯄꯣꯠ ꯂꯩꯅꯗꯧꯔꯤꯕ ꯍꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅꯅꯦ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯔꯣ ꯂꯥꯛꯑꯣ ꯑꯩ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯈꯥꯏꯔꯒꯦ ꯃꯥꯇꯣꯟ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯤꯁꯦ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯀꯩꯊꯦꯜꯗ ꯊꯥꯔꯨꯒꯗꯕꯅꯤ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨꯗꯤ ꯅꯪꯒꯤ ꯐꯤ ꯁꯥꯕꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅꯦ ꯐꯩ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯇꯤꯗꯣ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯊꯣꯏꯕꯤꯅ ꯁꯥꯔꯤ ꯐꯤꯗꯨ ꯆꯔꯞ ꯍꯦꯛꯇ ꯆꯞꯊꯠꯂꯛꯏ ꯐꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥ ꯁꯥꯔꯣ ꯐꯤꯗꯨ ꯅꯅꯤꯡ ꯇꯦꯛꯈꯩ ꯁꯥꯎ ꯀꯔꯤꯅꯣ ꯏꯃꯥꯇꯣꯟ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯥꯖꯔꯤꯕ ꯐꯤꯁꯤꯕꯨ ꯍꯦꯛꯇ ꯆꯞꯊꯠꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯗꯤꯅꯦ ꯏꯃꯥꯇꯣꯟꯅ ꯀꯣꯛ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯍꯩꯃ ꯃꯆꯤꯟꯒ ꯈꯨꯝꯃꯦ ꯃꯆꯤꯟ ꯈꯨꯝꯃꯤꯅꯦ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯅꯆꯤꯟ ꯈꯨꯝꯃꯅ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯍꯥꯏꯕ꯭ꯔꯅꯦꯍꯦ ꯏꯃꯥꯇꯣꯟ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯄꯜꯂꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯣ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈꯤꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯅꯝꯁꯤꯜꯂꯒ ꯐꯨꯊꯔꯛꯂꯝꯃꯤ ꯏꯁ ꯑꯩ ꯁꯤꯔꯦ ꯑꯌꯣꯏꯃ ꯍꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯈꯨꯠ ꯊꯥꯎ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯅꯦꯍꯦ ꯍꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯏꯃꯥꯇꯣꯟꯅ ꯉꯁꯤ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯐꯨꯊꯕ ꯇꯥꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯥꯏ ꯐꯨꯔꯛꯀꯅꯨꯅꯦ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩ ꯐꯨꯔꯦ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯪ ꯁꯤꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯌꯣꯃ ꯁꯤꯔꯦꯗ ꯑꯩ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯣꯝꯕ ꯑꯁꯨꯝꯅ ꯃꯇꯣꯝ ꯍꯥꯏꯖꯔꯝꯃꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯆꯤꯡꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯗꯣꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯐꯨꯖꯔꯁꯅꯨ ꯑꯩ ꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯁꯤꯟꯅꯔꯔꯣꯏ ꯃꯥꯅꯗꯁꯨ ꯉꯝꯕ ꯌꯥꯕ꯭ꯔꯗꯣ ꯈꯔ ꯆꯩ ꯆꯥꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯖꯔꯛꯂꯁꯅꯤ ꯀꯥꯟꯅꯗꯦ ꯇꯨꯝꯊꯣꯛꯀꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯤꯛ ꯀꯥꯏꯅꯔꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯐꯨꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯤ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯗꯒ ꯐꯨꯔꯤꯕ ꯈꯪꯅꯤꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥꯗ ꯈꯨꯠ ꯊꯥꯗ ꯊꯥꯁꯅꯨ ꯊꯥꯖ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯝꯕ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯤꯛ ꯀꯥꯏꯅꯔꯤꯕꯗꯨꯕꯨ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯗ ꯍꯤꯛ ꯀꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯀꯥꯏꯅꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯃꯆꯤꯟꯁꯦ ꯈꯨꯝꯗꯣꯏꯒꯤ ꯃꯌꯥꯁꯤ ꯍꯥꯟꯅ ꯀꯥꯔꯒ ꯂꯩꯔꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯃ ꯅꯪꯒꯣꯟ ꯁꯤꯟꯅꯔꯒꯅꯦ ꯋꯥ ꯉꯥꯡꯅꯕꯒ ꯇꯟꯖꯩ ꯏꯄꯥꯒꯤ ꯊꯥꯖ ꯅꯪ ꯅꯃꯥꯁꯤꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯗꯤꯅꯦ ꯅꯪꯁꯨ ꯅꯃꯥꯒꯤ ꯂꯤꯆꯠꯁꯦ ꯂꯧꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯂꯧꯕꯤꯔꯨꯁꯨ ꯑꯁ ꯉꯝꯖꯔꯣꯏ ꯑꯩ ꯏꯆꯦ ꯑꯗꯨꯝ ꯊꯣꯡꯁꯅꯤ ꯑꯗꯨ ꯄꯥꯕ ꯉꯁꯥꯏ ꯏꯆꯦꯅꯤ ꯏꯃꯥ ꯐꯨꯏ ꯍꯥꯏꯁꯦ ꯄꯥꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯍꯥ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ ꯀꯌꯥꯝ ꯐꯨꯈ꯭ꯔꯒꯦ ꯈꯔ ꯌꯥꯝꯅ ꯐꯨꯔꯝꯂꯗꯤ ꯐꯗꯧꯅꯤꯅꯦ ꯀꯔꯤꯕ ꯅꯨꯄꯥ ꯍꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯉꯥꯏꯈꯣꯅꯦ ꯏꯄꯥꯒꯤ ꯊꯥꯖ ꯅꯪꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯏꯕ ꯊꯥꯖꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯩꯃꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯐꯩ
ꯅꯇꯥꯂꯦꯟꯕꯤ ꯍꯣꯏꯗ ꯆꯠꯄ ꯑꯣꯏꯔꯗꯤ ꯑꯗꯨ ꯅꯠꯇꯕ ꯂꯥꯡ ꯐꯪꯉ ꯆꯠꯂꯝꯂꯕꯅꯤꯅꯦ ꯏꯄꯥꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯅꯦ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯂꯦꯝꯕꯤ ꯍꯩꯕꯤ ꯂꯦꯝꯁꯨ ꯂꯦꯝꯗꯕꯤꯗꯣ ꯃꯗꯨꯒ ꯄꯥꯔꯒ ꯌꯥꯝꯅ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯀꯣ ꯃꯗꯨ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯍꯣ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯂꯥꯡꯐꯪ ꯆꯠꯇꯧꯔꯤꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯉꯝꯖꯅꯤꯡꯕ ꯃꯥꯜꯂꯦ ꯍꯦꯛ ꯇꯧꯕꯒ ꯏꯆꯥꯅꯨꯄꯤꯁꯤꯗ ꯉꯥꯡꯗꯨꯅ ꯇꯧꯔ ꯂꯩꯌꯦꯕ ꯍꯩꯃ ꯑꯩꯒꯤꯁꯦ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯗ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯨꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯁꯤꯡ ꯀꯥꯏꯕ ꯃꯤ ꯌꯥꯎꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯏꯃꯥ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯝꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ ꯊꯣꯏꯕꯤ ꯃꯃꯥꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯖꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯃꯥꯁꯨ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯈꯟꯗ꯭ꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯨ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯖꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯊꯣꯝꯕꯅ ꯁꯦꯁꯦ ꯏꯆꯥ ꯑꯅꯤꯒꯤ ꯐꯤ ꯂꯩꯅꯕ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯒ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯑꯅꯤꯁꯦ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯨ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯑꯅꯤꯅꯣ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯊꯥꯖ ꯈꯛꯇꯅꯤ ꯃꯃꯥ ꯐꯨꯕꯤ ꯑꯐꯥꯎꯕꯤꯁꯦ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯃꯥꯅꯅꯦ ꯑꯩꯕꯨ ꯅꯝꯖꯤꯟꯗꯨꯅ ꯐꯨꯈꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯩꯃ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯆꯦꯗꯣ ꯄꯟꯗꯨꯅ ꯉꯥꯡꯕꯒꯤꯅꯤꯅꯦ ꯑꯗꯨꯈꯛ ꯉꯥꯡꯕꯒꯤꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯃꯃꯥ ꯑꯁꯤꯕꯗꯨ ꯄꯜꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯃꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯗꯣ ꯑꯩꯅ ꯄꯜꯂꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯄꯟꯈꯤꯗꯧꯔꯤ ꯑꯩꯗꯤ ꯑꯃꯨꯛꯀꯁꯨ ꯄꯟꯒꯦ ꯃꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯗꯣ ꯍꯩ ꯅꯪꯀꯣ ꯅꯪ ꯀꯩꯅꯣ ꯅꯪꯀꯣ ꯅꯪ ꯀꯥꯏꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯤꯗꯣ ꯑꯩꯅ ꯄꯜꯂꯦꯅ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯔꯕ ꯑꯩ ꯅꯪꯒ ꯍꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯗꯣꯏ ꯁꯔꯨꯛꯅꯦ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯟꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯕꯥꯗꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯄꯤꯕꯥ ꯎꯕꯗ ꯍꯔꯥꯎꯖꯩ ꯄꯤꯕꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯥꯖ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯇꯥꯄꯤꯕ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯁꯤ ꯊꯣꯏꯕꯤꯗꯤ ꯄꯤꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯄꯤꯕꯥꯗ ꯌꯦꯡꯖꯩ ꯄꯤꯕꯥ ꯊꯣꯏꯕꯤꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯦꯡꯂꯝꯂꯒ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯖ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯄꯤꯕꯥꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯆꯦ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯨꯞꯊꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯂꯛ ꯄꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯕꯤꯕ ꯑꯩꯁꯨ ꯇꯥꯕꯤꯕꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯕꯤꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯤ ꯊꯥꯖ ꯑꯩꯅ ꯂꯥꯏꯔꯕ ꯎ ꯄꯥꯡꯁꯨꯗ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯊꯣꯏꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯝꯅꯁꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯊꯋꯥꯏꯒꯤ ꯆꯥꯟꯅꯕ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯕꯗ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯦꯡꯂꯕ ꯃꯤꯁꯤꯛ ꯃꯤꯔꯥꯀꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯋꯥꯈꯜ ꯋꯥꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯈꯛꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕ ꯇꯥꯕꯤꯕ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ ꯃꯁꯥ ꯈꯪꯗꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯐꯣꯡꯗꯣꯛꯇꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯃꯛ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯇ ꯇꯝꯊꯣꯛꯇꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦ
ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯤꯕꯥ ꯇꯨꯝꯊꯕ ꯌꯥꯗ ꯃꯗꯣꯝ ꯑꯁꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯝꯂꯦ꯫ ꯐꯩ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯕ ꯂꯥꯏꯔꯔꯦ, ꯄꯨ ꯄꯥꯡꯁꯨꯗꯦ ꯍꯥꯏꯅ ꯍꯟꯊꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯊꯥꯖꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯥꯖꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯊꯝꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯟꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯊꯥꯖ ꯑꯃꯗꯤ ꯂꯩꯃꯗꯤ ꯌꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯍꯩꯃꯥ, ꯃꯥꯒꯤꯁꯤꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯣꯏꯔꯝꯅꯤ꯫ ꯇꯥ ꯄꯤꯕꯥꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯑꯩꯅ ꯃꯣꯏ ꯑꯅꯤ ꯂꯥꯟꯅ ꯂꯧꯅꯅꯕ ꯁꯤꯜꯂꯤꯕ꯫ ꯃꯈꯣꯏꯅꯤꯃꯛ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯕꯅꯤ꯫ ꯇꯥ ꯄꯤꯕꯥꯁꯨ ꯍꯥꯟꯅꯗꯤ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝꯗꯨꯗ ꯏꯆꯦꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯊꯥꯖ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯅꯃꯥ ꯑꯣꯏꯔꯨꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ, ꯃꯃꯥꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯇꯥ ꯄꯤꯕꯥꯒ ꯅꯨꯡꯁꯤꯅꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯆꯥꯛꯍꯟꯗꯣꯏꯅꯤ꯫ ꯆꯥꯛꯍꯟꯒꯗꯕꯅꯤ, ꯆꯥꯛꯍꯟꯒꯗꯕꯅꯤ꯫ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯒꯗꯧꯔꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯑꯄꯥꯝꯕ ꯄꯣꯠ ꯈꯪꯗꯦ, ꯃꯤ ꯈꯪꯗꯦ, ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯃꯨꯟꯗꯨꯅꯅꯦ ꯏꯆꯥꯒꯤ ꯑꯣꯏꯒꯗꯧꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯖꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯄꯤꯕꯥꯅ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯄꯤꯕꯥ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯆꯥꯛꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯄꯤꯕꯥꯅ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯊꯥꯖ꯫ ꯍꯩꯃꯥ, ꯇꯥ ꯄꯤꯕꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯩ ꯔꯥ ꯈꯔ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯑꯗꯨꯒꯅꯦ, ꯀꯅꯥꯝꯇ ꯄꯤꯖꯒꯅꯨ꯫ ꯅꯪ ꯅꯊꯟꯗ ꯆꯥꯎꯀꯣ ꯅꯨꯡꯁꯤꯕꯤ꯫ ꯇꯥ ꯄꯤꯕꯥꯅ ꯀꯅꯥꯝꯇ ꯄꯤꯖꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯝꯇ ꯄꯤꯖꯔꯣꯏꯒꯦ, ꯑꯩ ꯏꯊꯟꯗ ꯆꯥꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯔꯤ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥꯁꯨ ꯆꯠꯈꯤꯗꯨꯅ ꯊꯥꯖ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯆꯟ꯫ ꯊꯥꯖꯅ, ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ! ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯜꯂꯤꯅꯦ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡꯁꯦ꯫ ꯀꯩꯅꯣ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯖ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤꯉꯩ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇꯝꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯩꯅꯣ, ꯑꯩꯗꯤ ꯉꯥꯎꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯜꯂꯤꯉꯩ ꯅꯨꯄꯥꯗꯨꯅ ꯊꯥꯖꯕꯨ ꯅꯥꯊꯩꯔꯝꯂꯒ ꯊꯥꯖꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯏꯆꯟꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡꯗꯣ ꯈꯖꯤꯛꯇ ꯊꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯒꯤꯗ ꯊꯛꯆꯒꯦ꯫ ꯊꯣꯏꯕꯤꯅ ꯍꯣꯏ, ꯌꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯖꯣꯞ ꯌꯥꯗꯨꯅ ꯊꯛꯂꯤ꯫ ꯊꯥꯖ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯏ, ꯁꯛ ꯐꯖꯕ ꯃꯤꯅ ꯄꯤꯊꯛꯄꯒꯤꯔ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯔꯛꯂꯒ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ, ꯑꯩꯕꯨ ꯏꯁꯤꯡ ꯄꯤꯊꯛꯄꯤꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯒꯤ ꯏꯆꯟꯅ ꯆꯥꯅꯤꯡꯒꯨꯝ ꯆꯥꯎ꯫ ꯌꯥꯔꯅꯤ, ꯏꯕꯨꯡꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯊꯝꯖꯤꯟꯕꯤꯌꯨ, ꯅꯆꯜ ꯁꯦꯜꯗꯨ ꯂꯧꯖꯔꯣꯏ꯫ ꯍꯦꯔꯥ, ꯁꯦꯜ ꯈꯔꯁꯤꯕꯨ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ, ꯁꯤ ꯂꯧꯁꯤꯜꯂꯨꯁꯤ꯫ ꯌꯥꯖꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯟ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯊꯣꯏꯕꯤ ꯍꯥꯏꯕ꯫ ꯑꯩꯒꯤꯗ ꯂꯥꯛꯄ ꯅꯣꯏꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯇꯣꯃꯥꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯈꯪꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖꯅ ꯍꯩꯃꯥ,
ꯃꯃꯤꯡꯒ ꯌꯥꯝ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯏꯍꯧꯒꯦ꯫ ꯏꯕꯨꯡ, ꯑꯩꯒꯤꯅ ꯊꯥꯖ ꯀꯧꯋꯦ꯫ ꯏꯕꯨꯡꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯁꯅꯥ ꯁꯥꯕꯗ ꯃꯃꯤꯡ ꯆꯠꯄ ꯈꯨꯔꯥ ꯁꯥꯖꯧꯒꯤ ꯀꯣꯟꯁꯪꯗ ꯏꯃꯥꯒꯤ ꯁꯅꯥ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯏꯕꯨꯡꯁꯦ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯄꯥꯏ꯫ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯀꯥꯏꯗꯨꯅ ꯆꯥꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯃꯈꯥ ꯁꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯌꯨꯝꯗ ꯆꯪꯂꯁꯤ, ꯊꯦꯡꯉꯤ꯫ ꯀꯩꯅꯣꯍꯦ, ꯀꯩꯗ ꯊꯦꯡꯂꯒꯦ? ꯅꯪ ꯆꯪꯉꯣ, ꯊꯦꯡꯉꯗꯤ ꯑꯩꯗꯤ ꯆꯪꯉꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯂꯥꯛꯄꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ, ꯏꯆꯟ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯣ? ꯅꯪꯒꯤ ꯅꯇꯥꯔ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯅꯪꯅ꯫ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯨꯔꯦ꯫ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯁꯦ ꯎꯗ꯭ꯔꯖꯥꯠꯂꯣ? ꯁꯤꯗꯅꯤ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯂꯥꯛꯇꯣꯏꯁꯦ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯄꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯆꯟ, ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯗꯤ? ꯅꯪꯒꯤ ꯅꯇꯥꯁꯦ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ꯫ ꯕꯨꯡ, ꯑꯁꯤꯁꯦ ꯑꯩꯒꯤ ꯏꯇꯥ ꯅꯠꯇꯦ, ꯏꯆꯦꯅꯤ꯫ ꯀꯩꯅꯣꯅꯤ ꯏꯕꯨꯡ, ꯑꯩꯒꯤ ꯏꯆꯦꯁꯦ 5ꯔꯛ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯣꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯏꯕꯨꯡꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧꯗꯨꯗ ꯅꯝꯊꯥꯛ ꯇꯧꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯗꯣꯛꯄꯅꯤ꯫ 5ꯔꯛ ꯆꯦꯜꯂꯨꯔꯦꯕ? ꯐꯔꯦ, ꯃꯥꯅ 5ꯔꯛ ꯆꯦꯜꯂꯨꯔꯤ ꯑꯣꯏꯔꯕꯅꯤꯅ ꯅꯪꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯤ, ꯌꯥꯕ꯭ꯔꯣ? ꯅꯪꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩ꯫ ꯑꯗ ꯍꯦꯛ ꯌꯦꯡꯕꯗ ꯅꯣꯏ ꯏꯆꯦꯁꯤꯅ ꯐꯖꯕ ꯍꯦꯟꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯁꯨ ꯀꯩꯁꯨꯝꯇ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯈ꯭ꯔꯦꯅꯦ꯫ ꯁꯤ ꯃꯉꯥꯏꯗꯅ ꯉꯁꯤꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯃꯨꯜꯂꯤꯗꯅ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯑꯣꯏꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯦ꯫ ꯀꯔꯤ ꯈꯜꯂꯤꯒꯤꯁꯦ? ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯌꯥꯏꯌꯦ, ꯏꯕꯨꯡꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯊꯦꯡꯉꯤ꯫ ꯍꯪꯆꯤꯠꯁꯦ ꯅꯪ ꯊꯕꯛ ꯑꯁꯤꯟꯕ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯎꯅꯁꯤ, ꯑꯩ ꯂꯥꯛꯀꯦ꯫ ꯌꯥꯏꯌꯦ, ꯎꯅꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯄꯤꯕꯥꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯥꯏꯅꯅꯤ? ꯀꯔꯤ ꯍꯥꯏꯔꯒ ꯂꯥꯞꯅꯅꯕ ꯁꯤꯟꯒꯅꯤ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯄꯤꯕꯥꯒ ꯀꯥꯏꯅꯕ ꯄꯥꯝꯃꯩꯗꯨꯅ? ꯉꯁꯤꯁꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯉꯁꯥꯏ ꯂꯥꯛꯄꯒ ꯊꯦꯡꯅꯔꯛꯄ ꯂꯥꯛꯄꯅ ꯊꯣꯏꯕꯤ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯊꯣꯏꯕꯤꯒꯤ ꯐꯠꯇꯕ ꯋꯥ ꯍꯥꯏꯖꯤꯜꯂꯒ ꯃꯥꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯍꯩꯃꯥ, ꯑꯗꯨꯒꯤꯔꯣ? ꯑꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯄꯤꯕꯥꯗ ꯀꯣꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ꯫ ꯅꯪꯅ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯔꯣꯅ ꯍꯥꯏꯈꯤꯕꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯔꯣꯏꯗꯕꯗꯨꯕꯣ? ꯑꯗꯣ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒ ꯇꯥꯕꯤꯕꯥꯅ ꯑꯩꯁꯦ ꯀꯥꯏꯅꯦꯅ ꯈꯟꯈꯤꯅꯤ꯫ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯗꯕꯤꯗ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯄꯤꯁꯤꯜꯂꯒ ꯇꯣꯛꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯇꯣꯞꯄ ꯃꯔꯝ ꯄꯤꯁꯤꯟꯅꯕꯗꯣ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯣꯛ ꯇꯧꯔꯣ꯫ ꯃꯗꯨꯗ ꯃꯥ ꯅꯪꯕꯨ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯣꯠꯈꯤꯅꯤꯅ ꯑꯃꯨꯛ ꯇꯧꯔꯅꯨ꯫ ꯃꯥꯅ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ, ꯑꯗꯨꯒꯤꯕꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯍꯣꯏꯗ, ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯤ꯫ ꯌꯥꯗꯦꯕ, ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯈꯟꯕ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯏꯁꯥꯗꯅꯤ ꯍꯩꯁꯤꯡꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯂꯥꯛꯄ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯊꯥꯖ ꯂꯥꯛꯄꯒ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ, ꯊꯥꯖ, ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯅꯍꯥꯟꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯎꯅꯔꯨꯒꯦ꯫ ꯃꯥꯅ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯉꯥꯎꯔꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯅ ꯊꯥꯔꯛꯄ, ꯑꯗꯨꯒꯤ ꯎꯅꯔꯨꯒꯦ ꯇꯧꯔꯤꯕ꯫ ꯅꯪꯕꯨ ꯇꯥꯕꯤꯕꯥꯒ ꯃꯔꯤ ꯂꯩꯅꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯝꯂꯥꯟꯕ ꯑꯃꯒ ꯑꯃꯨꯛ ꯎꯅꯕ ꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯎꯅꯅꯤꯡꯕ ꯃꯤꯒ ꯎꯅꯒꯗꯧꯔꯤ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯊꯥꯖ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯅꯤ꯫ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯃꯤꯠꯌꯦꯡ ꯂꯥꯏꯌꯦꯡ ꯑꯃ ꯆꯨꯝꯗꯦ, ꯃꯕꯨꯛ ꯀꯌꯥ ꯐꯕ ꯃꯤ ꯃꯥꯟꯗꯦ꯫ ꯑꯣ, ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯑꯃꯒ ꯈꯪꯅꯈꯤꯗꯧꯔꯦ ꯀꯥꯏꯅꯒ ꯀꯜꯂꯛꯏꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ, ꯀꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯦꯃꯁꯦ, ꯑꯩꯒꯤ ꯏꯆꯥꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯈꯤꯗꯧꯔꯦ ꯍꯥꯏꯗꯅ꯫ ꯊꯥꯖꯅ ꯃꯉꯣꯟꯗꯗꯤ
ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯝꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ. ꯀꯜꯂꯛꯄꯒꯤ ꯋꯥ ꯅꯠꯇꯦ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ. ꯌꯥꯔꯦ ꯈꯪꯖꯔꯤ ꯏꯕꯦꯝꯃ, ꯁ꯭ꯋꯥꯏꯗ ꯑꯐꯕꯤ ꯁꯥꯕꯤꯔꯛꯂꯅꯨ. ꯂꯩꯃꯅ ꯍꯥꯏ ꯆꯠ, ꯅꯪꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯨꯁꯣ. ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯠꯄ ꯉꯥꯡꯂꯅꯨ. ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯃꯅ. ꯁꯣꯁꯣ. ꯊꯣꯏꯕꯤ ꯃꯣꯏꯒꯣꯟ ꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯊꯥꯖ ꯂꯥꯛꯄꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ, ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯕꯅꯤ. ꯑꯩꯁꯨ ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ, ꯑꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯏꯆꯦꯅꯦꯅ ꯑꯃ ꯂꯩꯔꯤꯗꯨꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯕ ꯅꯠꯇꯦ, ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯗꯣꯏꯕ. ꯑꯩꯗꯤ ꯅꯣꯏꯆꯦꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝ ꯆꯝꯖꯕꯤꯒ ꯃꯥꯜꯂꯨꯔꯦ. ꯀꯗꯥꯏꯗꯒꯤ ꯆꯝꯕꯅꯣꯗ, ꯃꯁꯛꯇ ꯆꯝꯖꯕꯤ ꯃꯥꯟꯕꯅꯤ, ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯕꯤꯅꯤ. ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯊꯣꯏꯕꯤꯒꯤ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯂꯥꯛꯄꯁꯨ ꯍꯟꯈꯤꯔꯝꯃꯤ. ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯤꯕꯥꯅ ꯃꯥꯕꯨ ꯀꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯥꯏꯈꯣ, ꯀꯅꯥꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯤꯕ ꯅꯨꯄꯥꯗꯣ? ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯣ, ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯀꯅꯥ? ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ. ꯑꯣ ꯊꯥꯖ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯏꯁꯥ ꯌꯥꯅꯗꯨꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅꯕꯨꯗꯤ ꯑꯩ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ. ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯏꯆꯦꯅ ꯀꯜꯂꯛꯅꯕ ꯆꯥꯛꯅꯕ ꯁꯤꯟꯕꯗ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯍꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯕꯣ? ꯑꯣ, ꯑꯩ ꯍꯥꯏꯒꯦꯁꯦ, ꯅꯪ ꯚꯥꯞ ꯇꯥꯅꯕ. ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯊꯣꯏꯕꯤꯒꯤ ꯃꯔꯝꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕꯅꯤ. ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯇꯅꯕ ꯀꯜꯂꯛꯅꯕ ꯃꯥꯅ ꯄꯤꯕꯥꯕꯨ ꯊꯣꯏꯕꯤꯗꯒꯤ ꯃꯨꯟꯕ ꯌꯥꯅꯕ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯄꯤꯕꯥ ꯁꯥꯎꯅ. ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯅꯪꯅ ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯏꯐꯝꯗ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯍꯟꯕ. ꯍꯦ, ꯇꯧꯉꯝꯃꯤ ꯅꯨꯄꯤ, ꯅꯪꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯅ ꯊꯨꯒꯥꯏꯔꯤꯕ. ꯊꯨꯏ, ꯇꯨꯀꯠꯆꯩ. ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯒꯗꯧꯔꯕ ꯃꯅꯤ ꯑꯃꯕꯨ ꯅꯪꯒꯤ ꯁꯤꯔꯣꯜ ꯍꯩꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯏꯐꯝꯗꯒꯤ ꯂꯥꯛꯍꯟꯈ꯭ꯔꯦ. ꯅꯪ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯗꯕꯅꯤ. ꯊꯥꯖꯅ ꯆꯠꯂꯍꯦ ꯁ꯭ꯋꯥꯏꯗ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯅꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ, ꯂꯥꯏꯔ ꯆꯨꯗꯠꯅꯕ. ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯊꯋꯥ ꯁꯥꯗꯨꯅ ꯆꯠꯈꯤ. ꯄꯤꯕꯥꯗꯤ ꯊꯣꯏꯕꯤꯗ ꯃꯥꯅ ꯂꯥꯟꯅ ꯂꯧꯗꯨꯅ ꯊꯣꯏꯕꯤꯗ ꯎꯠꯈꯤꯕ ꯑꯍꯦꯟꯕ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯊꯥꯖꯗꯨ ꯂꯥꯛꯄꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯥꯖꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯍꯥꯍꯥ, ꯅꯨꯡꯉꯥꯏꯔꯦ. ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯄꯨꯡ ꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ. ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯅ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯩꯈꯤꯅꯤ ꯈꯟꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯔꯝꯗꯧꯔꯤꯅꯤꯅꯦꯀꯣ. ꯊꯣꯝꯕꯅ ꯍꯥꯏ, ꯑꯃꯨꯛꯇ ꯍꯔꯥꯎꯔꯨꯈꯤꯅꯨ ꯃꯃꯥ. ꯏꯆꯥ ꯊꯥꯖꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅꯦ. ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯁꯨ ꯌꯥꯎꯅ ꯏꯆꯥꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯁꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯜꯂꯛꯏꯔꯣ? ꯍꯥ? ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯕ? ꯏꯆꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅꯩꯅ ꯍꯥꯏꯕꯅꯤ ꯅꯪꯕ. ꯌꯥꯔꯦ ꯃꯣꯏ ꯃꯄꯥ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ. ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯃꯛꯀꯗꯧꯔꯤ. ꯈꯔ ꯊꯨꯅ ꯏꯆꯥ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯑꯩ ꯃꯃꯥ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯄꯥꯏꯕ ꯈꯛꯅ ꯌꯥꯕ ꯅꯠꯇꯦ. ꯑꯩꯗꯤ ꯏꯆꯥ ꯊꯥꯖꯕꯨ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯕ ꯄꯥꯝꯗꯦ. ꯍꯣ, ꯃꯣꯏ ꯃꯄꯥꯅ ꯄꯥꯝꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯌꯥꯔꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ. ꯁꯤꯗꯅꯦ ꯃꯣꯏ ꯃꯄꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯣ. ꯏꯆꯥꯒꯤ ꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯤ. ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯄꯗ ꯊꯥꯖꯗꯅꯕ ꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯃꯅ ꯅꯝꯗꯅ ꯊꯥꯖꯕꯨ ꯂꯥꯛꯄꯗ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯛꯄꯗꯨꯗꯤ ꯅꯤꯁꯥꯗ ꯉꯥꯎꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯒ ꯈꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯄꯤꯕꯥꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯊꯣꯏꯕꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ. ꯄꯤꯕꯥ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯊꯣꯏꯕꯤ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯨꯕꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯄꯤꯕꯥ? ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ. ꯑꯩꯅ ꯊꯥꯖꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯋꯥ ꯀꯔꯤꯁꯨ ꯍꯧꯗꯣꯛꯂꯝꯗꯅ ꯃꯥꯅ ꯑꯣꯏꯅ
ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯅ ꯊꯥꯖꯅ ꯃꯉꯣꯟꯗ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯄꯤꯕ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯇꯥꯄꯤꯕꯕꯨ ꯅꯨꯡꯁꯤꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯀꯔꯝꯅ ꯑꯃꯨꯛ ꯅꯪꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯒꯅꯤ? ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯇꯝꯂꯝꯗꯕꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯄꯤꯕ, ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄꯤꯔꯒꯅꯨ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯄꯤꯕꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯤ꯫ ꯏꯃꯥ, ꯃꯥꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯆꯥꯗꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯐꯨꯏ꯫ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯏꯃꯥ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯨꯕꯅꯣ ꯈꯜꯂꯛꯏ꯫ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯔꯥ, ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅꯦ ꯉꯁꯤꯃꯛ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦ꯫ ꯏꯃꯥ, ꯌꯥꯔꯦ, ꯀꯔꯤꯝꯇ ꯍꯥꯏꯔꯨꯔꯅꯨ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯑꯗꯨꯝ ꯌꯥꯅꯕ ꯂꯩꯔꯒꯦ꯫ ꯏꯆꯦꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯋꯥꯖꯔꯝꯃꯣꯏ꯫ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯉꯥꯡꯉꯨ꯫ ꯁ꯭ꯋꯥꯏꯗꯅꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯀꯂꯛ ꯄꯦꯟꯕ ꯃꯤ ꯌꯥꯎꯈꯤꯅꯤ꯫ ꯑꯩꯅꯦ ꯉꯁꯤ ꯂꯥꯛꯄꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯂꯣꯏꯁꯤꯟꯅꯔꯒꯅꯦ ꯅꯪ ꯏꯃꯥꯒ ꯂꯩꯔꯁꯤ꯫ ꯏꯃꯥ, ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯖꯒꯦ꯫ ꯑꯩ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯖ ꯃꯃꯥꯅ ꯃꯥꯕꯨ ꯂꯥꯛꯄ ꯈꯥꯏꯅꯕꯤꯔꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯩꯃꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯂꯩꯃꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤ ꯆꯪꯉꯛꯇꯨꯅ, ꯏꯃꯥꯇꯣꯟ, ꯁꯤ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤ꯫ ꯆꯥꯛꯁꯨ ꯆꯥꯗꯦ, ꯅꯁꯥꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯗ꯫ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯁꯤ ꯅꯆꯥ ꯏꯟꯕꯤꯒꯦ꯫ ꯏꯃꯥꯇꯣꯟ, ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ꯫ ꯅꯥꯕ ꯐꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯃꯥꯇꯣꯟꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤ ꯏꯃꯥꯇꯣꯟ, ꯆꯝꯐꯨꯠꯁꯦ ꯈꯖꯤꯛꯇꯪ ꯆꯥꯁꯤꯟꯁꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯆꯝꯐꯨꯠ ꯑꯗꯨ ꯏꯟꯕꯤꯔꯤ꯫ ꯂꯩꯃ ꯉꯁꯤꯗꯤ ꯃꯥꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯃꯤꯔꯥꯏꯔꯨꯔꯤꯕ ꯊꯣꯏꯕꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯑꯩꯒꯤ ꯁꯦꯕꯥꯗ ꯌꯥꯝ ꯋꯥꯔꯝꯂꯅꯤ꯫ ꯋꯥꯗꯦꯗ ꯏꯃꯥꯇꯣꯟ, ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯅꯆꯥꯗꯤ ꯑꯋꯥꯕ ꯑꯝꯇ ꯐꯥꯎꯗꯦ꯫ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯗꯦ꯫ ꯅꯪꯕꯨ ꯑꯩꯅ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥꯇꯣꯟ? ꯀꯞꯀꯅꯨꯁꯦ꯫ ꯁꯤꯗꯤ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ꯫ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯅꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯆꯥꯅꯗꯤ ꯏꯃꯥꯇꯣꯟꯕꯨ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯊꯦꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯨꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯜꯂꯒꯦ꯫ ꯏꯃꯥꯇꯣꯟ, ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧꯔꯤꯕꯅꯣ? ꯏꯃꯥ ꯍꯥꯏꯅ ꯀꯧꯅꯤ ꯅꯪꯕꯨ꯫ ꯏꯃꯥ! ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯃꯃꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯝꯕꯅ ꯇꯥꯔꯗꯨꯅ ꯊꯣꯝꯕ ꯍꯔꯥꯎꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯩꯃ, ꯅꯪ ꯋꯥꯈꯜꯗꯤ ꯇꯥꯔꯛꯂꯦꯗꯅ꯫ ꯃꯤꯀꯨꯞ ꯑꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ꯫ ꯉꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯄꯣꯛꯄꯗꯒꯤ ꯐꯪꯂꯛꯇ꯭ꯔꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯃꯃꯥꯇꯣꯟꯒꯤ ꯃꯐꯝꯗꯒꯤ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕꯒꯤ ꯃꯇꯥꯎ ꯆꯤꯡꯂꯦꯟꯗꯨ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯄꯨꯗꯨꯅ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ, ꯍꯩꯃꯥ ꯏꯇꯥꯎ, ꯏꯆꯥ ꯊꯧꯕꯁꯨ ꯌꯥꯎꯔꯛꯂꯤꯅ꯫ ꯊꯧꯕꯅ, ꯍꯣꯏ ꯈꯨꯔꯥ꯫ ꯏꯇꯥꯎ, ꯑꯩꯁꯤ ꯏꯇꯥꯎꯗ ꯀꯩꯅꯣꯝꯇ ꯅꯤꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗꯒꯤꯕꯨ ꯀꯔꯤ ꯅꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯏꯇꯥꯎ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯔꯤꯕ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤꯅ ꯀꯩꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒ ꯂꯩꯃꯒꯁꯨ ꯃꯄꯥꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯊꯣꯏꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯕꯨꯡ ꯊꯧꯕꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦꯗꯅ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯗꯣ ꯀꯥꯎꯔꯕ꯭ꯔꯣ?
ꯊꯧꯕꯅ ꯑꯁ ꯑꯕ ꯅꯨꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯊꯧꯕ ꯏꯀꯥꯏꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯍꯥꯟꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯕꯗ ꯏꯀꯥꯏꯔꯗꯨꯅ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯂꯩꯅꯩ ꯂꯩꯃꯅ ꯗꯥꯗꯥ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯆꯤꯡꯂꯦꯟꯅ ꯏꯆꯥ ꯊꯣꯏꯕꯤꯒ ꯏꯆꯥ ꯊꯧꯕꯒꯁꯦ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯕꯗꯒꯤ ꯑꯃꯨꯛꯇ ꯎꯅꯔꯝꯈꯤꯔꯣꯏ ꯍꯥꯏꯗꯅ ꯃꯁꯛ ꯈꯪꯍꯟꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯏꯃꯧ ꯑꯣꯏꯔꯒꯦꯅꯁꯨ ꯍꯥꯏꯔꯝꯂꯤꯕ ꯏꯇꯥꯎꯗ ꯂꯩꯃꯅ ꯍꯩꯃ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯇꯥꯗ ꯍꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯁ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯗ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯦꯅ ꯈꯜꯂꯝꯂꯤꯅꯤꯅꯦ ꯇꯥꯅ ꯌꯥꯝ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯧꯕ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ